Kangpokpi district ke G Saparmaina police station na konba side 2 subdivision gi ke Gamnom 5 village ground pangthokiba football tournament amada ke maflag address amade football masana gi uniform set pa mioi tara dagi tara manga romna matik chaba nongmai khutlai paiduna football sana ki basingi manungda mioi manga Manipur police na faba ngamkhre police gi fangba paw gi matungina football match adugi video sing social media platform oiriba YouTube WhatsApp amade Facebook ta viral chatlaklaba matung police na case sama lokhatuna thizin bahoduna mioi manga asi faba ngamkhibane faraba mioi manga adu Mountainland Kipgen alias Bemang chahi kun taruk Mountainland Kipgen chahi kun mari Saithen Mang Kipgen chahi kun nipan Lunmin Sai Kipgen chahi kun mathoi amade Lunkhogin Kipgen chahi kun mari ni haide adubo Manipur police ki maikai degi faraba mioi sing asi karamba group natraga organization gi mioi no haibagi matangda di phongdoraktri loina na makhoi gi mathakta kari action laukhatle haibagi matangda su wafam amata phongdoklaktri